ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯂꯥꯏꯚ ꯇꯧꯔꯒ ꯑꯩꯒꯤ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯁꯟꯗꯣ ꯕꯦꯔꯥ ꯀꯥꯗꯅ ꯇꯠ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯦꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯖꯔꯛꯏꯅꯦ ꯉꯁꯥꯏ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯒ ꯁꯣꯝꯗ ꯐꯔꯛ ꯇꯥꯗꯅ ꯇꯠꯊꯣꯛꯈꯤꯗꯅ sida hippaga sida mai tawji lao live ti mai tawji lao thoi thoi hippaga tawji lao live se sida thamaga sidi chap chare sidi lao akhoi di hippaga mafam je yong hippaga nungai tre ngona jagoi sa ga na to mi chang ba hore nang ju yaudre yaudine aina lengbai yengbam khangamaro mai chu sengdam loi Nicole vlog sila hello haire hello adagi kaino ju chese kaino ju dai chese Christina ju change hi Nicole na hi akoi je hojik net ta thokidana live se tormaga lepurabne amuk net thamaga amuk toraine lap sign pire ye hojik kakhalam du obra how bro si thamaga si mathak se chao as kainom pe smiley me as lap me pire tu blesigi obra blesigi lap me pai as kai kaino yam yaw re lap ki marakta pajabro Asal maga baba. Smiling. Smiley me am ju thokle chu kaka ke ne di ju la oja ngasi manipur da nong ta do male blesi haire ngasi nong ta do male lau matam ni na lau ba kangu gi di matha sa ba ko nong chu je nong chai ba manipur da ne nong ta do male hai ba ado hojik ti lau matam ni na lau ba kangu gi di matha sa ni ko papa kam jan gre aduga se nene merina kari chari no blesi hai kai biscuit chari ne nene hai kari hai no Kiron Chandra hai isu yam nungsiye blesi hai adudi yam nungsi hai re kai hai de no nati na ko yam nungsi hai re adu khungro Thank you. ta na ba hai grabo thank you aduni thank you adagi oinam bo as kaino jula dada bori chula kari chari no blesi hai re Biscuit ne. biscuit chari ne hayo phajana khumgadau ne biscuit ne nati biscuit chari ne haidau ne kitu singna where are you from hai re ko adagi akshay gujar your daughter is very cute hai Thank you. Thank you se haudau male hai dada boris na Kaya nang na chari do haudau male hai ba Biscuit. Blesi na chari do haubra haudau mali hai re hoi ne biscuit to haubra hai ne How see oh my god you both are so cute hai re Thank you. thank you Thank you. la sunda la tayai maitai kakagi chinban do khaini chabro asing bagi hai ai je masagi khara tungmani khaini chadraga ju dum khaini chabu chap mana leibani kitu sing are you Nepali akhoi je Nepali rangen no we are not Nepali Nicole Vlogs na hai what you had for lunch blesi
डिनर कई चादोइनो हाय नते लंच ता कई चाग्रगे हायरे चा ngasa yen chaye hayo nasai yen chai ba tayai maitai na kaka noi gi video se sum yenge nungai re e thank you thank you ai simban je masagi khar je tong mani ko khaini cha bai ngang na ting ana yeng bada khaini umjan ma man bane tong la lebagi mangan leisang them are you manipuri hai hoi akoi manipuri ne mapa ko yo yo ba ha kaino loi bra ba yai to live thari ji di mi changa wari sanai ji di ga yo ba ha yai ba loi dri da ha nang war bo live thawa อืม war ya nang sai live tha je hairam dai na du yam thu wari ke gino pabung lak tri bo thar je pabung yor tri bo babu yo kidi me joda la to de ba pon man thalo ba Cây đó mi lại tờ có phun thử lại rồi bên này này. Nên cái đó là cái quan trọng rồi. kaino ga kaka ga idom cha ga je idom sidan abra ye ko ni sinena adaga mangal leisang them oh me also hai mangal leisang them ju manipur dei ni ye angang singit thok tha che kristina gi jula e masi piksha di kai lege masi di chak thongi oren pabung ju khoi chi de yorani pabung yor tringai da chak loi thongna ba na masi chak kan thongi che kristina la e yung long ne che thoi che kristina na chi message thare je masi piksha di kai lege hai kana ko sina che kristina khangdra ba kana no ye nang ju parak ta dru ai ji sina kisna la sa ko bigi wale che kristina ke sammana re have da nang na du kana no idi kai gino as thoi nang ji jo ga cha de da la sonda la mi na blessing je ha cho kan to sila khu tha do ya ga tra ma kano da chang ni ngai toilet ta apa as san sar se ki angang char sim pic se le angang sumon thore tu ye noi itai metro da tong ye sila Rajiv tamo kayam kuirage Delhi da lai se iya khutei phone ta thoki he Delhi da lai bje hana di lai rame ko mamang da adu na taba amuk matam khara lai rudre Delhi da duga hojik amuk lai jina chahi ahum khara mu hele hojik lai je sigi mamang da Simla da chahi 13 muk lai rure adui mamang da ju Delhi lai rame mo ado Rajipti Nishikanta Chaudhary Mayum hello Nishikanta Rajib se Manipur da leibibra natraga atopa Manipur gi outside da leibibra kainona noi Kristina na masi di kai legrege masi piksha kai legrege hai ngasagi ngasagi angang kano do tayai du jula adagi you number aingon da khaini umra ka hang bu
ꯀꯣꯏ ꯒꯥꯖꯦ ꯃꯁꯥꯒꯤ ꯃꯆꯤꯟ ꯇꯣꯡꯖꯕꯅꯤ ꯃꯥ ꯀꯔꯤꯝꯇ ꯆꯥꯗꯦ ꯌꯦꯟꯐꯧ ꯆꯥꯕ ꯀꯨꯏꯗ꯭ꯔꯤ ꯃꯥꯅꯗꯤ ꯈꯔ ꯍꯥꯜꯂꯦ ꯑꯩꯉꯣꯟꯗꯩ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯑꯣ ꯔꯖꯤꯞꯁꯦ ꯖꯤꯔꯤꯗꯩꯅꯦ ꯍꯥꯏꯕ ꯑꯁ ꯖꯤꯔꯤꯁꯤꯗꯤ ꯁꯤꯂꯥꯅ ꯌꯥꯝꯅ ꯑꯃꯨꯛꯇꯪꯗꯤ ꯆꯠꯀꯦ ꯑꯃꯨꯛꯇꯪꯗꯤ ꯆꯠꯁꯦꯅ ꯍꯥꯏꯅꯔꯤꯕ ꯖꯒꯥꯅꯤ ꯍꯦ ꯖꯤꯔꯤꯗꯩ ꯃꯤꯁꯨ ꯈꯪꯅꯔꯦ ꯊꯣꯛ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯅ ꯀꯁꯥꯔꯔꯣꯝꯗ ꯑꯃꯨꯛ ꯉꯥꯎꯕ ꯁꯤꯂꯥꯅ ꯖꯤꯔꯤꯗ ꯉꯥꯎꯕ ꯏꯕꯥꯅꯤꯅ ꯉꯥꯎꯅꯔꯤꯁꯦ ꯖꯒꯥꯁꯦ ꯅꯣꯡꯃ ꯔꯖꯤꯞ ꯍꯣꯏꯔꯣꯝꯒꯤ ꯁꯥꯏꯠꯇ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯇꯥꯔꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝ ꯐꯨꯁꯟꯅꯔꯦ ꯏꯖꯗꯤ ꯍꯥꯏ ꯀꯅꯥ ꯂꯥꯛꯇꯣꯔꯤꯒꯦ ꯔꯖꯤꯞꯇꯤ ꯆꯥꯛ ꯆꯥꯔꯕꯣ ꯉꯁꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯑꯣꯏꯅ ꯍꯣꯠꯅꯈ꯭ꯔꯒꯦ ꯑꯣꯖꯥ ꯀꯦꯅꯦꯗꯤꯅ ꯑꯣꯖꯥꯒꯤ ꯊꯕꯛꯁꯤ ꯈꯪꯕ ꯉꯝꯕꯗ ꯒꯤꯞ ꯑꯋꯦ ꯇꯧꯊꯣꯛꯁꯤ ꯌꯥꯏꯌꯦ ꯑꯣꯖꯥ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯤꯀꯣ ꯑꯣꯖꯥꯅ ꯍꯥꯏꯔꯛꯏꯁꯦ ꯔꯖꯤꯞꯅ ꯆꯥꯔꯦ ꯉꯥꯅꯤ ꯑꯩꯁ ꯔꯖꯤꯞ ꯍꯣꯏꯒꯤꯁꯨ ꯏꯟꯖꯥꯡ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯉꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤ ꯂꯥꯛꯄꯒꯤ ꯑꯗꯨꯗꯨꯅ ꯔꯖꯤꯞ ꯍꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯃ ꯂꯥꯛꯀꯗꯧꯕ ꯉꯁꯤ ꯁꯤꯗꯩꯗ ꯑꯗꯨ ꯖꯤꯔꯤꯗꯗꯤ ꯔꯖꯤꯞ ꯁꯥꯕ ꯏꯪꯕꯒꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯇꯤ ꯋꯦꯗꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯃꯥꯏ ꯃꯀꯣꯛꯇꯣ ꯄꯥꯏꯔꯛꯀꯅꯣ ꯃꯃꯥꯏ ꯃꯀꯣꯛꯇꯣ ꯀꯩꯅꯣꯗꯗꯤ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯗꯤ ꯅꯣꯡ ꯈꯔ ꯆꯨꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏ ꯑꯣꯖꯥ ꯀꯦꯅꯦꯗꯤꯅ ꯁꯤꯂꯥ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯣꯖꯥꯒꯤ ꯊꯕꯛꯁꯤ ꯈꯪꯕ ꯉꯝꯕ ꯃꯤꯗ ꯒꯤꯞ ꯑꯋꯦ ꯇꯧꯊꯣꯛꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯣꯁ ꯇꯥꯗ꯭ꯔꯣ ꯀꯩꯅꯣꯗꯣ ꯑꯥꯏꯗꯤꯌꯥꯗ ꯀꯩꯅꯣꯒꯤꯁꯨ ꯖꯤꯔꯤꯗꯁꯨ ꯅꯣꯡ ꯈꯔ ꯈꯔ ꯇꯥꯏꯌꯦ ꯅꯣꯡ ꯍꯧꯖꯤꯛ ꯏꯔꯥꯡꯗꯤ ꯀꯩꯝ ꯂꯩꯇꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯏꯔꯥꯡ ꯂꯩꯒꯦ ꯀꯔꯤ ꯂꯩꯇꯥꯝꯄꯣꯛꯄꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯗꯤ ꯀꯩꯅꯣꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯑꯦꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯔꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡꯒꯤ ꯔꯖꯤꯞ ꯍꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯖꯤꯔꯤꯔꯣꯝꯗ ꯍꯧꯖꯤꯛꯁꯤ ꯏꯔꯥꯡ ꯂꯩꯕ꯭ꯔꯥꯅꯦ ꯁꯤꯂꯥꯅ ꯁꯨꯝ ꯏꯔꯥꯡ ꯂꯩꯕ꯭ꯔꯥ ꯑꯇꯣꯞꯄ ꯖꯒꯥ ꯈꯔꯗꯗꯤ ꯏꯔꯥꯡ ꯂꯩꯕꯁꯨ ꯌꯥꯎꯕꯅꯦ ꯑꯗꯣ ꯖꯤꯔꯤꯔꯣꯝꯗ ꯂꯩꯕ꯭ꯔꯥꯅ ꯁꯨꯝ ꯍꯪꯉꯦ ꯑꯩꯁꯦ ꯃꯌꯦꯛꯁꯦ ꯀꯩꯅꯣꯁꯦ ꯂꯥꯏꯠꯁꯦ ꯃꯉꯥꯟꯁꯦ ꯏꯆꯥꯟ ꯆꯥꯟꯅꯗꯕ꯭ꯔꯥ ꯑꯩꯅ ꯐꯝꯃꯤꯁꯦ ꯏꯃꯝꯃꯝꯕ꯭ꯔꯥ ꯁꯣꯝꯗꯅ ꯈꯔ ꯉꯥꯟꯕ ꯃꯥꯜꯂꯤꯀꯣ ꯁꯤꯅ ꯈꯔ ꯁꯨꯃꯥꯏꯅ ꯐꯝꯃꯒꯅ ꯈꯔ ꯉꯥꯟ ꯃꯥꯜꯂꯦ ꯑꯩꯁꯨ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯈꯪꯅꯤꯡꯕ ꯍꯥꯏ ꯔꯖꯤꯞꯁꯦ ꯒꯤꯞ ꯑꯋꯦꯔꯣꯝꯗ ꯑꯣꯏꯅ ꯆꯠꯊꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯀꯦꯅꯦꯗꯤꯅ ꯍꯥꯏꯔꯛꯄ ꯁꯨꯃꯥꯏꯅ ꯈꯪꯕꯨꯗꯤ ꯈꯪꯉꯅꯤ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯕꯅꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯕꯛꯀꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯆꯦꯅꯦꯜꯁꯤꯒꯤ 30K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯅꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯇꯅ ꯊꯝꯃꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯅꯨꯡꯉꯥꯏꯅꯕꯅ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯍꯣꯏ ꯍꯣꯏ ꯉꯥꯏꯈꯤꯒꯦ ꯍꯥꯏꯔꯦ Papa yoyaba. ꯂꯣꯏꯗ꯭ꯔꯤ Ay, wale. ꯅꯪ ꯀꯩꯗꯧꯕꯗ ꯋꯥꯔꯤꯕ ꯅꯪ ꯉꯁꯥꯏꯒꯤ ꯑꯩ ꯏꯅꯥꯛꯇꯁꯨ ꯌꯥꯎꯗꯅ ꯂꯥꯏꯚ ꯇꯧꯕ Papa, loy baksana budo. ꯂꯣꯏꯕꯧ ꯁꯥꯟꯅꯒꯅꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯤ ꯃꯃꯥꯡꯗ ꯐꯝꯃꯦ ꯇꯨ ꯃꯌꯥꯝꯅ ꯍꯥꯏꯔꯦ ꯇꯨ ꯕ꯭ꯂꯦꯁꯤ ꯃꯇꯨꯡꯗ ꯑꯣꯏ ꯑꯣꯟꯁꯤꯜꯂꯛꯑꯦꯅ ꯄꯥꯕꯨꯡ ꯂꯥꯛꯑꯅꯤꯌꯦ ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯂꯣꯏꯁꯤꯜꯂꯁꯦ ꯄꯥꯕꯨꯡ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯁꯥꯟꯅꯁꯦ ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯕ꯭ꯂꯦꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯅꯤ Papa phone toba. ꯐꯣꯟ ꯇꯧꯔꯦ ꯄꯄꯥ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯄꯥꯕꯨꯡꯒ Papa nu kaida yorage. ꯍꯧꯖꯤꯛ ꯃꯦꯇ꯭ꯔꯣ ꯇꯣꯡꯉꯛꯏꯌꯦ ꯄꯥꯕꯨꯡꯗꯣ Mas kanan? ꯃꯦꯇ꯭ꯔꯣ ꯄꯥꯕꯨꯡꯅ ꯇꯣꯡꯈ꯭ꯔꯁꯤꯔꯣ
ꯄꯤꯡꯗ ꯄꯤꯡ ꯄꯤꯡ ꯂꯥꯏꯟ ꯄꯤꯡ ꯂꯥꯏꯟ ꯑꯩꯈꯣꯏ ꯉꯁꯥꯏ ꯇꯣꯡꯉꯨꯕꯗꯣ ꯁꯣꯔꯣꯖꯤꯅꯤ ꯆꯠꯄꯗꯣ ꯑꯗꯣ ꯄꯥꯕꯨꯡꯅ ꯑꯇꯣꯞꯄ ꯁꯥꯏꯗꯇꯩ ꯂꯥꯛꯀꯗꯣꯏꯕ ꯑꯩꯈꯣꯏꯅ ꯁꯣꯔꯣꯖꯤꯅꯤ ꯆꯠꯂꯨꯕ ꯊꯣꯏꯊꯣꯏ ꯌꯦꯡꯅꯤꯡꯗꯦ ꯑꯉꯥꯡ ꯄꯛꯇꯦ ꯅꯪꯒꯤꯗ ꯑꯣꯛ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯑꯗꯨ ꯀꯔꯤ ꯆꯣꯁ ꯍꯥꯏꯕ꯭ꯔꯣ ꯐꯦꯐꯦ ꯍꯥꯏꯕ꯭ꯔꯣ ꯀꯦ ꯑꯗꯨꯃꯥꯏꯅ ꯀꯞꯁꯟꯅꯕꯗꯣ ꯆꯣꯁꯅ ꯀꯞꯁꯟꯅꯕ꯭ꯔꯥ ꯐꯦꯐꯦꯅ ꯀꯞꯁꯟꯅꯕ꯭ꯔꯥ ꯍꯥꯏꯔꯣ ꯃꯌꯥꯝꯅ ꯕ꯭ꯂꯦꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯉꯥꯡ ꯃꯆꯥ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯂꯝ ꯍꯦꯜꯂꯦ ꯍꯜꯂꯣ ꯃꯌꯥꯝ ꯃꯥ ꯀꯅꯥꯅꯣꯝ ꯆꯪꯉꯦ ꯀꯀꯥ ꯆꯪꯉꯛꯑꯦ ꯀꯀꯥ ꯄ꯭ꯔꯦꯝ ꯆꯪꯉꯛꯑꯦ ꯍꯥꯏ ꯊꯣꯏꯊꯣꯏ ꯍꯥꯏꯔꯛꯑꯦꯁꯦ ꯀꯀꯥꯗ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯀꯀꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏ ꯊꯣꯏꯊꯣꯏ ꯍꯥꯏꯔꯛꯑꯒ ꯅꯪ ꯐꯖꯅ ꯀꯀा ꯍꯥꯏ ꯀꯀा ꯍꯥꯏꯈ꯭ꯔꯣ ꯅꯪ ꯀꯀꯥꯅ ꯂꯝ ꯍꯦꯜꯂꯦ ꯉꯥꯎꯁꯟꯅꯔꯦ ꯍꯥꯏꯖꯔꯛꯀꯅꯤ ꯀꯔꯤ ꯀꯩ ꯍꯥꯏ ꯅꯨꯡꯉꯥꯏꯗꯕ ꯑꯩ ꯈꯪꯗꯦ ꯀꯔꯤ ꯌꯥꯗꯕ ꯁꯦ ꯀꯀꯥꯅ ꯑꯃꯁꯨ ꯊꯥꯔꯛꯑꯦꯁꯦ ꯁꯦ ꯀꯀꯥ ꯃꯤꯠꯀꯤꯁꯨ ꯂꯥꯛꯑꯦ ꯀ꯭ꯂꯥꯁ 10ꯒꯤ ꯁꯥꯔ ꯙꯅꯒ ꯒ꯭ꯔꯨꯞꯀꯤ ꯄꯤꯛꯆꯔ ꯊꯥꯈꯤꯕꯅꯤ ꯏꯇꯥꯎ ꯑꯩ ꯌꯦꯡꯒꯦꯀꯣ ꯂꯥꯏꯚ ꯂꯣꯏꯕꯒ ꯌꯦꯡꯒꯦ ꯏꯇꯥꯎ ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯉꯁꯤꯁꯦ ꯀꯩꯅꯣꯒꯤ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯇꯥꯎ ꯏꯔꯥꯅꯟꯗꯅ ꯀꯩꯅꯣꯗ ꯂꯥꯏꯚ ꯇꯧꯕꯗ ꯍꯥꯏꯔꯛꯑꯝꯃꯦꯕ ꯏꯇꯥꯎ ꯃꯤꯠꯁꯨ ꯆꯠꯂꯨꯕ꯭ꯔꯣ ꯉꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯊꯣꯏꯊꯣꯏ ꯍꯥꯏꯔꯛꯑꯦ ꯊꯣꯏꯊꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯦ ꯀꯀꯥꯅ ꯅꯪ ꯀꯥꯏ ꯆꯥꯔꯤꯕ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣ ꯎꯗꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯅ ꯍꯧꯖꯤꯛ ꯃꯃꯥꯟ ꯊꯣꯡꯉ ꯊꯝꯃꯤ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡ ꯉꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯪ ꯆꯥꯛ ꯆꯥꯔꯦ ꯀꯃꯥꯏꯅ ꯍꯩꯖꯤꯜꯂꯤꯅꯣ ꯄꯥꯕꯨꯡ ꯉꯥꯏꯔꯤꯌꯦ ꯍꯥꯏꯒꯗꯧꯅꯦ ꯑꯣꯖꯥ ꯀꯦꯅꯦꯗꯤꯒꯤ ꯑꯣꯖꯥ ꯒꯤꯐ ꯑꯋꯦꯒꯤ ꯃꯇꯝꯗꯣ ꯋꯥꯅ ꯉꯥꯏꯖꯔꯤ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯒ ꯒꯦꯝꯁꯨ ꯗꯦꯠ 9 ꯒꯦꯝꯁꯨ ꯗꯦꯠ 9ꯗꯅꯦ ꯗꯦꯠ 9 ꯑꯣ ꯅꯦꯛꯁ ꯋꯤꯛꯇ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯁꯟꯗꯦ ꯇꯥꯔꯝꯃꯅꯤ ꯗꯦꯠ 9ꯗꯤ ꯑꯩꯗꯤ ꯑꯣꯖꯥꯅ ꯄꯤꯛꯆꯔ ꯊꯥꯈꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤ ꯑꯣꯏꯔꯕꯣꯏ ꯕꯥꯞ ꯈꯜꯂꯨꯕ ꯉꯔꯥꯡ ꯏꯇꯥꯎ ꯏꯔꯥꯅꯟꯗꯅ ꯍꯥꯏꯔꯛꯄꯗꯣ ꯗꯦꯠ 9ꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯃꯅꯤ ꯑꯩꯁꯨ ꯀꯣꯛꯀ ꯏꯆꯥꯏ ꯆꯥꯏꯔꯦꯗ ꯏꯇꯥꯎꯕꯤ ꯑꯗꯩꯗ ꯑꯩꯅ ꯐꯠꯂꯨ ꯄꯨꯁꯜꯂꯛꯏꯁꯤꯅ ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯅ ꯏꯇꯥꯎꯅ ꯄꯤꯛꯆꯔ ꯐꯣꯇꯣ ꯊꯥꯈꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯗ꯭ꯔꯅ ꯑꯩꯅ ꯈꯜꯂꯨꯕ ꯊꯣꯏꯊꯣꯏ ꯅꯪ ꯃꯃꯥꯏ ꯃꯅꯥꯛꯇ ꯌꯦꯠꯂꯨꯅꯣ ꯑꯃꯨꯛ ꯃꯃꯥ ꯊꯕꯛ ꯇꯧꯕꯗꯣ ꯇꯧꯍꯜꯂꯣ ꯂꯥꯛꯑꯣ ꯁꯦ ꯃꯌꯥꯝ ꯕ꯭ꯂꯦꯁꯤꯒꯤ ꯉꯁꯥꯏ ꯌꯨꯝ ꯁꯥꯔꯝꯕꯅꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪꯒꯤꯁꯦ ꯀꯀꯥ ꯄ꯭ꯔꯦꯝꯗ ꯑꯝꯇ ꯎꯠꯁꯤ ꯂꯥꯛꯑꯣ ꯕ꯭ꯂꯦꯁꯤꯒꯤ ꯌꯨꯝꯅꯦ ꯇꯨ ꯀꯀꯥ ꯕ꯭ꯂꯦꯁꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯕ꯭ꯂꯦꯁꯤꯒꯤ ꯏꯕꯥꯅꯤ ꯁꯥꯔꯝꯃꯤꯅꯦ ꯉꯁꯥꯏꯗꯒꯤ ꯉꯁꯥꯏ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯔꯛꯑꯒ ꯀꯀꯥꯗ ꯑꯝꯇ ꯐꯖꯕ꯭ꯔꯥ ꯍꯪꯉꯨ ꯂꯥꯛꯑꯣ ꯁꯣꯝꯗ ꯐꯝꯃꯒ ꯀꯀꯥ ꯑꯩꯒꯤ ꯌꯨꯝꯁꯦ ꯐꯖꯕ꯭ꯔꯥ ꯊꯣꯛꯆꯣꯝ ꯅꯟꯗꯔꯥꯅꯤ ꯗꯦꯕꯤꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯅꯪ ꯍꯥꯏ ꯍꯥꯏꯌꯨ ꯂꯥꯛꯑꯣ ꯇꯨ ꯆꯦꯆꯦ ꯀ꯭ꯔꯤꯁꯇꯤꯅꯥ ꯂꯥꯛꯑꯦ ꯇꯨ ꯐꯖꯩꯌꯦ ꯍꯥꯏꯔꯛꯑꯦ ꯆꯦꯆꯦꯅ ꯕꯣꯕꯅ ꯋꯥꯎ ꯍꯥꯏꯔꯛꯑꯦ ꯅꯪ ꯌꯨꯝ ꯄꯨꯈ꯭ꯔꯦꯀꯣ ꯁꯤꯗ ꯃꯌꯥꯝ ꯌꯨꯝ ꯌꯦꯡꯉꯝꯃꯒ ꯊꯣꯏꯊꯣꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯃꯌꯨꯝ ꯁꯦ ꯀꯀꯥꯅ ꯍꯥꯏꯔꯛꯑꯦ ꯋꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯀꯀꯥꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏ ꯌꯨꯝꯗꯣ ꯀꯀꯥꯒꯤ ꯑꯣꯏꯖꯔꯒꯦ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯕ꯭ꯔꯣ ꯑꯣꯏꯒꯅꯣ ꯀꯀꯥꯒꯤꯁꯨ ꯂꯩꯔꯒ ꯁꯦꯝꯕꯤꯅꯤ ꯍꯥꯏꯌꯦ ꯇꯨ ꯀꯀꯥꯅ ꯂꯝ ꯃꯌꯥꯝ ꯊꯥꯔꯛꯑꯦ ꯇꯨ ꯕ꯭ꯂꯦꯁꯤꯒꯤ ꯋꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯌꯦ ꯇꯨ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯁꯨ ꯇꯧꯗꯦ
ꯕ꯭ꯂꯦꯁꯤꯗ ꯑꯦꯄꯜ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕꯤꯔꯛꯀꯦ ꯃꯃꯥ ꯀꯩꯅꯣ ꯕꯣꯕꯅ ꯁꯦꯝꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯔꯣ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦꯕ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯆꯥ 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 ꯇꯧꯔ ꯄꯥꯟꯈꯠꯄꯗꯣ ꯃꯣꯏꯅ ꯄꯤꯛꯆꯔ ꯑꯃ ꯄꯤꯔꯒ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯥꯅ ꯁꯦꯝꯒꯠꯄꯗꯣ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦ ꯑꯊꯥꯕꯗ ꯃꯀꯛ ꯃꯀꯛ ꯍꯛꯑꯒ ꯅꯝꯕꯔ ꯊꯥꯔ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯄꯥꯟꯈꯠꯄ ꯑꯗꯨꯅ ꯀꯩꯅꯣ ꯁꯝ ꯐꯥꯅꯕꯗꯨꯔꯣ ꯀꯩꯅꯣꯅ ꯀꯀꯥꯒꯤꯗꯤ ꯑꯇꯣꯞꯄ ꯅꯪꯅ ꯀꯀꯥꯒꯤ ꯂꯩꯕꯤꯕꯗꯨ ꯅꯠꯇꯕ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯑꯗꯨꯏ ꯁꯣꯝꯗ ꯍꯥꯏꯌꯨ ꯂꯥꯛꯑꯣ ꯌꯥꯏ ꯌꯥꯗꯦ ꯑꯗꯣ ꯌꯥꯗꯦꯕ ꯁꯅꯥꯇꯣꯝꯕ ꯃꯣꯏꯔꯥꯡꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯁꯅꯥꯇꯣꯝꯕ ꯀꯤꯟꯗꯔ ꯖꯣꯏꯒꯤ ꯁꯥꯟꯅꯄꯣꯠꯇ ꯌꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤꯁꯤꯅ ꯆꯦ ꯑꯣꯏꯅ ꯃꯄꯥꯛ ꯑꯣꯏꯅ ꯄꯤꯔꯛꯑꯅꯦꯕꯀꯣ ꯑꯗꯨ ꯆꯦ ꯃꯄꯥꯛꯇꯨꯗ ꯃꯥꯅ ꯃꯀꯛ 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 ꯗꯥꯛ ꯗꯥꯛ ꯀꯛꯑꯅꯦꯕ ꯑꯗꯨꯒ ꯁꯤ ꯄꯤꯛꯆꯔꯁꯤꯃ ꯄꯤꯌꯦꯕ ꯑꯗꯨ ꯁꯤ ꯄꯤꯛꯆꯔꯁꯤꯒꯤ ꯗ ꯌꯦꯡꯉ ꯌꯦꯡꯉ ꯌꯨꯝꯗꯣ ꯄꯥꯟꯈꯠꯄ ꯃꯥꯅ ꯀꯤꯟꯗꯔ ꯖꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯅꯦ ꯆꯞ ꯃꯥꯟꯅꯩ ꯀꯤꯟꯗꯔ ꯖꯣꯏꯗ ꯃꯣꯏ ꯌꯦꯛꯑꯒ ꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪ ꯌꯨꯝꯗꯨꯗ ꯇꯥꯁꯜꯂꯗꯤ ꯌꯨꯝ ꯇꯦꯛꯆꯅꯤ ꯃꯆꯥ ꯊꯣꯏ ꯀꯩꯅꯣ ꯌꯥꯝ ꯄꯤꯔꯛꯑꯦꯍꯦ ꯂꯞ ꯄꯤꯔꯛꯑꯦ ꯁ꯭ꯃꯥꯏꯂꯤ ꯄꯤꯔꯛꯑꯦ ꯑꯁ ꯌꯦꯡꯉꯣ ꯎꯕ꯭ꯔꯣ ꯁꯤꯗ ꯃꯌꯥꯝ ꯄꯤꯔꯛꯏꯗꯣ ꯀꯦꯔꯣꯟ ꯆꯟꯗ꯭ꯔ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯍꯥꯏꯔꯦ ꯍꯜꯂꯣ ꯕ꯭ꯂꯦꯁꯤꯇꯨ ꯁꯤꯗꯩꯗ ꯃꯥ ꯌꯨꯝ ꯀꯟꯅ ꯌꯦꯡꯉꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯌꯨꯝꯗ ꯌꯥꯝ ꯀꯟꯅ ꯉꯥꯎꯔꯤ ꯍꯌꯦꯡꯗꯒꯤꯗꯤ ꯄꯥꯏꯌꯨ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯩꯁꯦ ꯁꯣꯝꯗꯅ ꯈꯤꯇꯪ ꯉꯥꯜꯂꯤ ꯊꯣꯏꯊꯣꯏ ꯁꯣꯝꯗ ꯉꯥꯟꯕ꯭ꯔꯥ ꯑꯩ ꯃꯩꯁꯦ ꯂꯥꯏꯠꯁꯦ ꯀꯔꯝꯕꯅ ꯆꯥꯟꯅꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥ ꯁ꯭ꯋꯥꯏꯗꯅꯗꯤ ꯈꯔꯗꯤ ꯉꯥꯟꯕ ꯀꯩꯗꯧꯔꯒꯦ ꯅꯪ ꯌꯨꯝ ꯇꯦꯛꯆꯅꯤ ꯑꯗꯨꯃꯥꯏꯅ ꯇꯣꯛꯇꯥꯛ ꯇꯣꯛꯇꯥꯛ ꯇꯧꯔꯗꯤ ꯉꯁꯤ ꯁꯥꯕ ꯌꯨꯝꯁꯤ ꯍꯌꯦꯡ ꯇꯦꯛꯆꯈꯤꯁꯤꯅꯤ ꯑꯧ देखो एक यहाँ पर थोड़ा ꯑꯗꯨ ꯊꯣꯡ ꯑꯃ ꯄꯥꯜꯂꯦ ꯁꯦ ꯕ꯭ꯂꯦꯁꯤꯒꯤ ꯌꯨꯝꯁꯦ ꯀꯥꯏ ꯀꯥꯏ ꯀꯥ ꯃꯌꯥꯝꯁꯦ ꯑꯝꯇ ꯎꯠꯂꯛꯀꯦꯁꯦ ꯕ꯭ꯂꯦꯁꯤꯒꯤ ꯕꯦꯠꯔꯨꯝꯁꯦ ꯀꯗꯥꯏꯗ ꯑꯣꯏꯗꯣꯏꯅꯣ बेडरूम लेटेगा ꯅꯠꯇꯦꯗ ꯌꯨꯝꯁꯦ ꯀꯔꯝꯕ ꯀꯥꯗꯅ ꯐꯖꯒꯦꯕ ꯅꯪ ꯕꯦꯠꯔꯨꯝ ꯁꯦꯝꯗꯣꯏꯅꯦ ꯑꯗꯨꯗ ꯅꯪꯅ फजबꯗꯣ बेडरूम से मेरा ꯀꯔꯝ ꯃꯊꯛꯇ ꯂꯩꯗꯣꯏꯔꯣ ꯃꯈꯥ ꯂꯩꯗꯣꯏꯔꯣ पखा लेटेगा ꯃꯈꯥꯗ ꯂꯩꯗꯣꯏꯅꯦꯕ मथत्तगी दोरा मथत्ता अदुगा अम्मा वाला बेडरूम सीधा लेनी ꯕꯦꯠꯔꯨꯝꯅ ꯀꯥꯏ ꯂꯩꯗꯣꯏꯕ बेडरूम ना मनुंगा ꯃꯅꯨꯡꯗ ꯅꯠꯇꯦ ꯃꯄꯥꯟꯗꯒꯤ ꯎꯠꯂꯣ ꯍꯥꯏꯕ ꯀꯥꯗꯣ सीधा ꯅꯠꯇꯦꯗ ꯁꯣꯟꯗꯒꯤ ꯎꯠꯂꯣ ꯃꯃꯥꯡꯗꯒꯤ ꯀꯗꯥꯏ ꯖꯒꯥ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯄꯣꯏꯟ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨꯗ ꯑꯣꯏꯗꯣꯏꯕ ꯁꯤ ꯃꯊꯛꯀꯤꯁꯤꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯌꯨꯝꯁꯦ ꯀꯥꯁꯦ सीना पबूंगी ꯑꯗꯨꯅ ꯐꯃꯨꯡ ꯊꯥꯗꯣꯏꯕ ꯑꯣꯀꯦ ꯃꯈꯥꯁꯤꯗꯅ ꯀꯩ ꯊꯝꯗꯣꯏꯕ मखागी टॉयलेट ꯇꯣꯏꯂꯦꯠ ꯊꯝꯗꯣꯏꯕ ꯃꯊꯛꯇꯅ ꯐꯃꯨꯡ ꯊꯥꯗꯣꯏꯕ सीना कायदा था देना सीना कायदा ꯑꯗꯨꯗꯨꯅ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣই ꯉꯥꯏꯍꯥꯛ ꯐꯝꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯖꯒꯥ ꯃꯊꯛꯇ ꯍꯪꯆꯤꯠ ꯂꯥꯡꯕꯒꯤ ꯐꯝꯗꯣꯏꯕ ꯅꯤꯡꯊꯝꯊꯥꯗꯅ ꯅꯨꯡꯁꯥ ꯌꯥꯏꯗꯣꯏꯕ ꯑꯗꯨꯗ ꯐꯝꯃꯒ सीधा ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯍꯦ ꯕ꯭ꯂꯦꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯌꯥꯝ ꯄꯣꯁ ꯇꯥꯏ सीधा ये ꯅꯨꯡꯁꯥ ꯌꯩꯐꯝꯁꯨ ꯌꯥꯎꯔꯦ सीना कायदा ꯑꯗꯨꯗꯁꯨꯅꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯐꯝꯐꯝ ꯆꯠꯐꯝ ꯑꯗꯨꯒ ꯂꯩꯒ ꯊꯥꯔꯒ कौन सा लाइट है मिस्टर ꯍꯥ सीना कायदा ꯑꯗꯨ ꯊꯣꯡꯅꯦ ꯑꯗꯣ ꯗꯣꯔꯅꯦ तू कोई की जो ꯑꯗꯨꯅ ꯋꯤꯟꯗꯣ सीना कोई की पे तो ꯅꯪ ꯃꯈꯥꯒꯤꯗꯣ ꯅꯥꯟꯊꯣꯛꯈ꯭ꯔꯦ सीना कोई की सीना सिबिया की ꯑꯗꯨ ꯁꯤꯕꯤꯌꯥꯒꯤ सीना सिबिया की ꯑꯗꯨꯗꯅ ꯁꯤꯕꯤꯌꯥ ꯂꯩꯗꯣꯏꯕ अदुगो कोई की सीधा अदुगो मोई आंटी की सीधा युंडा ꯑꯃꯅ ꯑꯟꯇꯤꯒꯤ ꯑꯣꯏꯍꯟꯗꯣꯏꯕ ꯌꯥꯝ ꯃꯔꯝ ꯃꯣꯏ ꯏꯆꯥꯅꯤꯅꯦ आंटी की सीधा अम्मा मैं था लगा लेगा नया नया
ꯑꯗꯨꯒ ꯁꯤꯗ ꯃꯤꯅꯥꯔꯥꯅꯤꯅ ꯍꯋꯥꯏꯖꯥꯔ ꯀꯥꯏꯊꯣꯛꯂꯕꯣ ꯍꯥꯏ ꯁꯤꯒ ꯀꯩꯅꯣ ꯍꯥ ꯑꯗꯨ ꯊꯣꯡꯅꯥꯎ ꯋꯤꯟꯗꯣ ꯄꯥꯜꯂꯤꯕ ꯍꯋꯥꯏꯖꯥꯔ ꯀꯥꯏꯗ꯭ꯔꯤ ꯍꯌꯦꯡ ꯀꯥꯏꯔꯅꯤ ꯍꯌꯦꯡ ꯌꯣꯟꯗꯣꯏꯅꯦ ꯁꯤ ꯃꯅꯨꯡꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯗꯣꯏꯅꯦ ꯇꯨ ꯑꯗꯨꯏ ꯃꯅꯨꯡꯗ ꯑꯗꯨꯗꯤ ꯀꯔꯤꯝ ꯂꯩ ꯊꯣꯡꯅꯥꯎ ꯄꯥꯜꯂꯤꯅꯦ ꯃꯥꯏ ꯀꯩꯅꯣ ꯇꯧꯅꯕ ꯅꯨꯡꯁꯤꯠ ꯃꯉꯥꯟ ꯆꯪꯉꯛꯅꯕ ꯂꯥꯏꯠ ꯆꯪꯉꯛꯅꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯊꯣꯛ ꯊꯥꯛꯁꯦ ꯆꯦꯆꯦ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤ ꯄꯥꯕꯨꯡ ꯂꯥꯛꯄꯒꯤ ꯀꯩ ꯑꯦꯟꯖꯥꯡ ꯄꯤꯖꯒꯗꯣꯏꯅꯣ ꯄꯥꯕꯨꯡ ꯂꯥꯛꯄꯒꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦꯌꯦ ꯉꯥ ꯄꯤꯖꯗꯣꯏꯅꯦ ꯆꯥꯛ ꯄꯤꯖꯗꯣꯏꯅꯦ ꯑꯗꯨꯒ ꯑꯥ ꯆꯤꯛꯀꯟ ꯄꯤꯖꯗꯣꯏꯅꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯉꯥꯅꯦ ꯆꯤꯛꯀꯟꯅꯦ ꯆꯥꯛꯅꯦ ꯄꯤꯖꯗꯣꯏꯕ ꯆꯤꯛꯀꯟꯗꯤ ꯌꯥꯎꯗꯦꯗ ꯉꯁꯤꯗꯤ ꯉꯥꯒꯅꯤ ꯆꯤꯛꯀꯟꯗꯤ ꯉꯁꯥꯏ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯔꯕꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤꯅ ꯉꯥ ꯇꯧꯗꯣꯏꯕ ꯆꯤꯛꯀꯟ ꯌꯥꯎꯔꯕꯣ ꯎꯝ ꯆꯤꯛꯀꯟ ꯌꯥꯎꯔꯕꯣ ꯍꯥꯏꯌꯣ ꯆꯤꯛꯀꯟ ꯂꯣꯏꯔꯕꯣ ꯂꯣꯏꯈ꯭ꯔꯦ ꯑꯣꯀꯦ ꯑꯃꯨꯛꯁꯨ ꯆꯥꯒꯦ ꯚꯥꯏ ꯑꯃꯨꯛꯁꯨ ꯆꯥꯅꯤꯡꯉꯛꯑꯦ ꯆꯤꯛꯀꯟꯁꯦ ꯍꯥꯎꯕ꯭ꯔꯣ ꯉꯥꯒ ꯆꯤꯛꯀꯟꯒ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯎꯕ ꯑꯩꯅ ꯆꯤꯛꯀꯟ ꯍꯥꯎꯋꯤ ꯆꯤꯛꯀꯟꯅ ꯍꯥꯎꯋꯦ ꯆꯤꯛꯀꯟꯅ ꯅꯪ ꯍꯦꯜꯂꯦ ꯉꯥꯁꯨ ꯌꯥꯝ ꯄꯥꯝꯃꯤꯗꯨꯗꯤ ꯉꯥ ꯄꯥꯝꯖꯗꯦ ꯑꯗꯨꯗꯤ ꯆꯦꯆꯦ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯍꯥꯎꯅꯤꯀꯣ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯍꯥꯎꯗꯣꯏꯔꯣ ꯍꯥꯎꯔꯣꯏꯗ꯭ꯔꯣ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯍꯥꯎꯕꯅꯤ ꯍꯥꯎꯒꯅꯤꯌꯦ ꯑꯗꯨ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂ ꯆꯦꯆꯦꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯛꯑꯣꯗꯅ ꯄꯦꯀꯤ ꯔꯣꯇꯤ ꯈꯥओ ꯎꯝ पेकी रोटी खाओ ꯀꯩ ꯌꯦꯡꯉꯤꯅꯣ ꯌꯨꯝꯗ ꯀꯩꯗꯧꯔꯒꯦ कैसे रहते ना ꯕ꯭ꯂꯦꯁꯤꯒꯤ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯩ दीदी ना दवाई ꯅꯪ ꯌꯨꯝꯁꯦ ꯑꯁꯤ ꯀꯩꯅꯣꯗꯣ ꯀꯔꯝ ꯀꯥꯟꯗ ꯁꯪꯒꯥꯗꯣꯏꯅꯣ ꯉꯁꯤ ꯁꯪꯒꯥꯕ ꯂꯣꯏꯈ꯭ꯔꯕꯣ हाँ ꯑꯗꯨꯗꯤ ꯑꯩꯈꯣই ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯔꯒꯦ कैसे रहते ꯀꯩꯁꯨ ꯇꯧꯗꯤꯌꯦ हाँ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯌꯧꯔꯛꯀꯗꯧꯔꯕꯅꯤ कबूम खाइदे रहोगे ꯄꯥꯕꯨꯡ ꯀꯥꯏ ꯌꯧꯔꯒꯦꯕ हाँ ꯃꯥ ꯃꯦꯇ꯭ꯔꯣ ꯀꯨꯝꯗꯧꯔꯛꯑꯃꯅꯤ कुमार ꯍꯧꯖꯤꯛ ꯈꯣꯡꯅ ꯆꯪꯉꯛꯑꯅꯤ ꯑꯩꯈꯣই ꯁꯤꯗꯩꯗ ꯍꯪꯉꯛꯑꯅꯤ ꯕ꯭ꯂꯦꯁꯤꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯅꯤ ꯄꯥꯕꯨꯡꯅ लाओ ꯎꯝ हाँ हाय ओया लाबो ꯂꯥꯛꯑꯦ ꯌꯧꯔꯛꯀꯗꯧꯔꯦ ꯍꯧꯖꯤक ꯄꯥꯕꯨꯡ ꯃꯦꯇ꯭ꯔꯣꯗꯒꯤ ꯆꯪꯉꯛꯑꯃꯅꯤ ꯑꯩꯈꯣꯏꯒꯤꯗ अयो ꯑꯁ ꯀꯩꯅꯣꯒꯤ ꯕ꯭ꯂꯦꯁꯤꯒꯤ ꯂꯞ ꯃꯌꯥꯝ ꯄꯤꯔꯛꯑꯦꯍꯦ ꯕꯣꯕꯣꯛꯁꯤꯅ ꯕ꯭ꯂꯦꯁꯤꯒꯤ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯩ लौꯔꯒꯦ ꯍꯥꯏꯔꯛꯑꯦꯌꯦ क्या करो लौगनो ꯁꯦ ꯕꯣꯕꯣꯛꯁꯤꯗ ꯑꯝꯇ ꯌꯦꯡꯍꯟꯒꯦꯀꯣ ꯕ꯭ꯂꯦꯁꯤꯒꯤ ꯌꯨꯝꯁꯦ ꯕ꯭ꯂꯦꯁꯤꯒꯤ ꯌꯨꯝꯁꯦ ꯂꯩꯒ ꯌꯥꯝ ꯊꯥꯏꯀꯣ ꯃꯃꯥꯡꯗ ꯑꯗꯨ ꯕꯣꯕꯣꯛꯁꯤꯗ ꯃꯇꯝ ꯈꯔ ꯑꯣꯏꯍꯜꯂꯁꯤꯔꯣ ꯕꯣꯕꯣꯛꯁꯤꯒꯤ ꯀꯩꯒꯤꯅꯣ ꯕꯣꯕꯣꯛꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯂꯩꯗꯣꯏꯅꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯌꯦ ꯌꯨꯝ ꯃꯒꯥꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯌꯥꯝꯕꯨꯡ ꯃꯉꯥꯟꯗ ꯑꯣꯏ ꯄꯤꯗꯣꯏꯕ ꯀꯩꯒꯤꯅꯣ ꯕꯣꯕꯣꯛꯁꯤꯗ ꯄꯤꯗ꯭ꯔꯦ ꯌꯥꯝꯕꯨꯡ ꯃꯉꯥꯟꯗ ꯄꯤꯗꯣꯏꯗꯤ ꯕꯣꯕꯣꯛꯁꯤꯒ ꯌꯥꯝꯕꯨꯡ ꯃꯉꯥꯟꯒ ꯌꯥꯝꯕꯨꯡ ꯃꯉꯥꯟꯅ ꯍꯦꯟꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯕꯣꯕꯣꯛꯁꯤꯅꯦ ꯃꯃꯥꯒꯤ ꯃꯃꯥꯒꯤꯕꯨ ꯀꯩꯅꯣ ꯃꯃꯥꯒꯤ ꯕꯣꯛꯁꯤ ꯁꯦ ꯄꯨꯟꯁꯤꯕ ꯃꯩꯇꯩꯅ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯍꯥꯏꯔꯦ ꯄꯨꯡ ꯃꯉꯥ ꯍꯥ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦꯌꯦ ꯅꯪ ꯄꯨꯡ ꯃꯉꯥꯗ ꯄꯨꯡ ꯃꯉꯥꯗ ꯀꯩꯅꯣꯗ ꯅꯪ ꯄꯉꯥꯡ ꯉꯥꯡꯉꯦ ꯍꯧꯖꯤꯛ ꯄꯨꯡ 9 ꯍꯦꯜꯂꯛꯑꯦ 9 ꯃꯈꯥꯏ ꯇꯥꯗꯣꯔꯝꯃꯅꯤ 9 ꯃꯈꯥꯏ ꯍꯦꯜꯂꯦ ꯄꯥꯕꯨꯡ ꯂꯥꯛꯑꯅꯤ ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯇꯨꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯄꯥꯕꯨꯡꯁꯨ ꯌꯨꯝꯗ ꯆꯠꯇꯣꯏꯅꯦ ꯍꯥ ꯀꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯣꯏ ꯄꯥꯕꯨꯡ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯋꯤꯡ ꯄꯥꯏꯔ ꯆꯠꯇꯣꯏꯕ ꯀꯥꯏꯗ ꯄꯨꯟꯁꯤꯕ ꯃꯩꯇꯩꯅ ꯍꯥꯏ ꯍꯥꯏꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯀꯀꯥ ꯄ꯭ꯔꯦꯝꯒꯤ ꯀꯩꯅꯣꯁꯨ ꯂꯥꯛꯑꯦ ꯀꯃꯦꯟꯁꯨ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏ ꯀꯀꯥ ꯆꯤꯛꯀꯟ ꯀꯀꯥꯒ ꯆꯤꯛꯀꯟ ꯆꯥꯁꯤ ꯂꯥꯛꯑꯣꯌꯦ ꯀꯀꯥ ꯄ꯭ꯔꯦꯝꯅ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯍꯪꯉꯛꯑꯦ ꯀꯩꯅꯣꯅ ꯄꯨꯟꯁꯤꯕ ꯃꯩꯇꯩꯅ ꯕ꯭ꯂꯦꯁꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯍꯥꯏ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯅꯁꯔꯤ ꯀ꯭ꯂꯥꯁ ꯇꯝꯃꯤ ꯀꯣ ꯁꯦ ꯁꯤꯗꯩꯗ ꯑꯃꯨꯛ ꯆꯦꯆꯦ ꯈ꯭ꯔꯤꯁꯇꯤꯅꯥ ꯊꯥꯔꯛꯑꯦ
ꯕ꯭ꯂꯦꯁꯤ ꯅꯪꯅ ꯕꯣꯕꯣꯛꯁꯤꯗ ꯌꯨꯝ ꯄꯤꯌꯣ ꯌꯥꯗꯕꯒꯤ ꯅꯪꯒꯤ ꯂꯤꯛ ꯐꯖꯕ ꯑꯃ ꯄꯤꯔꯔꯣꯏ ꯍꯥꯏꯌꯦ ꯅꯪꯅ ꯀꯩꯅꯣꯗꯣ ꯌꯨꯝꯗ ꯄꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯌꯥꯝꯕꯨꯡ ꯃꯉꯥꯟꯗ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯕꯣꯕꯣꯛꯁꯤꯅ ꯅꯪꯒꯤ ꯂꯤꯛ ꯐꯖꯕ ꯑꯃ ꯄꯤꯔꯔꯣꯏ ꯌꯥꯕ꯭ꯔꯥ ꯁꯦ ꯄꯤꯌꯥꯒꯦ ꯕꯣꯕꯣꯛꯁꯤꯗ ꯑꯣꯏ ꯄꯤꯗꯣꯔꯕꯣ ꯕꯣꯛꯁꯤꯗ ꯁꯦ ꯑꯩꯒꯤ ꯁꯅꯥ ꯄꯤꯌꯣ ꯑꯣ ꯑꯅ ꯁꯅꯥ ꯄꯤꯌꯣ ꯑꯅ ꯈꯤꯇꯪ ꯊꯥꯞꯇꯣꯛꯑꯣ ꯅꯛꯁꯟꯃꯜꯂꯦ ꯄꯤꯒ꯭ꯔꯦ ꯄꯤꯒꯦ ꯑꯝꯇ ꯄꯤꯒꯦ ꯂꯧꯈ꯭ꯔꯦ ꯕ꯭ꯂꯦꯁꯤ ꯀꯣꯛꯄꯗ ꯁꯥꯟꯅꯕ ꯋꯥꯅꯤ ꯅꯠꯇꯦ ꯁꯅꯥ ꯑꯩꯒꯤ ꯁꯅꯥ ꯄꯤꯔꯣ ꯑꯩꯒꯤ ꯁꯅꯥ ꯄꯤꯔꯣ ꯌꯨꯝꯁꯦ ꯄꯤꯔꯒꯦ ꯄꯤꯁꯜꯂꯛꯏ ꯑꯍꯥꯟꯕꯗꯤ ꯌꯥꯝꯕꯨꯡ ꯃꯉꯥꯟꯗ ꯑꯣꯏ ꯄꯤꯅꯤ ꯀꯩꯅꯣ ꯕꯣꯕꯣꯛꯁꯤꯗꯗꯤ ꯄꯤꯔꯔꯣꯏ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯅꯦꯕꯀோ ꯑꯗꯨꯒ ꯁꯅꯥ ꯅꯪꯒꯤ ꯂꯤꯛ ꯐꯖꯕ ꯑꯃ ꯄꯤꯔꯔꯣꯏ ꯍꯥꯏꯕꯗꯒꯤꯗꯤ ꯕꯣꯕꯣꯛꯁꯤꯗ ꯈꯨꯗꯛꯇ ꯍꯦꯛꯇ ꯐꯠ ꯄꯤꯁꯜꯂꯛꯑꯦ ꯁꯦ ꯀꯀꯥ ꯄ꯭ꯔꯦꯝꯅ ꯀꯀꯥꯗꯤ ꯄꯤꯅꯤꯡꯗꯕ ꯇꯜꯂꯦꯗ ꯊꯣꯏꯊꯣꯏ ꯀꯀꯥꯗꯗꯤ ꯄꯤꯅꯤꯡꯗꯕ ꯃꯥꯜꯂꯦꯗ ꯍꯥꯏꯔꯛꯑꯦ ꯀꯀꯥꯗꯗꯤ ꯄꯤꯅꯤꯡꯗ꯭ꯔꯣꯅ ꯂꯩ ꯍꯥ ꯂꯩ ꯀꯩꯒꯤꯅꯣ ꯀꯀꯥꯗꯁꯨ ꯅꯪ ꯉꯁꯥꯏ ꯀꯀꯥꯒꯤ ꯑꯃ ꯂꯩꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯀꯥꯒꯤ ꯂꯩꯕꯤꯅꯤ ꯑꯗꯨ ꯁꯣꯟꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯛꯑꯣ ꯀꯀꯥꯅ ꯀꯀꯥꯒꯤ ꯂꯩꯕꯤꯅꯤ ꯁꯕꯥꯏꯌꯥ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯕꯤꯗꯣꯏꯕ ꯁꯤꯁꯦ ꯄꯤꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯩꯕꯤꯗꯣꯏꯔꯣ ꯀꯀꯥꯒꯤ ꯔꯦꯝꯕꯣ ꯔꯦꯟꯕꯣꯒꯤ ꯑꯣꯏꯅ ꯂꯩꯕꯤꯗꯣꯏꯕ ꯀꯀꯥꯒꯤ ꯔꯦꯝꯕꯣꯒꯤꯗꯣ ꯐꯖꯕ꯭ꯔꯥ ꯑꯠꯁꯥ ꯑꯗꯨꯗꯤ ꯅꯪꯅ ꯔꯦꯝꯕꯣꯒꯤ ꯂꯩꯕꯤꯔꯗꯤ ꯀꯀꯥꯗꯤ ꯌꯥꯝ ꯍꯔꯥꯎꯔꯅꯤ ꯑꯩ ꯕ꯭ꯂꯦꯁꯤꯒꯤꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯅꯦꯕꯀꯣ ꯐꯖꯅ ꯐꯝꯃꯣ ꯅꯪ ꯀꯩꯒꯤꯅꯣ ꯄꯄꯥꯒꯤ ꯈꯣꯡ ꯃꯊꯛ ꯇꯨꯝꯃꯤꯗꯨꯕꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯣꯏꯅꯦ ꯑꯁ ꯋꯥ ꯕ꯭ꯂꯦꯁꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯈ꯭ꯔꯦ ꯑꯁ ꯌꯥꯝ ꯍꯩꯌꯦ ꯅꯪ ꯀꯗꯥꯏꯗ ꯇꯧꯔꯛꯀꯦ ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜꯗ ꯇꯧꯕ꯭ꯔꯥ ꯇꯧꯗꯤꯌꯦ ꯁꯤꯗꯩꯗ ꯇꯧꯕ꯭ꯔꯥ ꯄꯥꯔꯛꯇ ꯇꯧꯕ꯭ꯔꯥ ꯀꯗꯥꯏꯗ ꯇꯧꯔꯛꯏꯅꯣꯕ ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯏꯁ ꯌꯥꯝ ꯍꯩ ꯑꯁ ꯅꯠꯇꯦ ꯃꯈꯨꯠ ꯅꯥꯝꯅꯒ ꯀꯩꯅꯣ ꯏꯜꯂꯤꯗ ꯑꯥ ꯕ꯭ꯂꯦꯁꯤꯁꯤꯗꯤ ꯌꯥꯝ ꯍꯩ ꯂꯩꯔꯝꯃꯦ ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯡ ꯅꯥꯝꯃ ꯇꯤꯡꯊꯣꯛꯑ ꯇꯧꯕꯗꯨꯁꯨ ꯇꯧꯕ꯭ꯔꯥ ꯇꯣ ꯀꯩꯅꯣꯅ ꯀꯀꯥ ꯄ꯭ꯔꯦꯝꯅ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯊꯣꯏ ꯍꯥꯏꯌꯦ ꯑꯁ ꯂꯞ ꯃꯌꯥꯝ ꯄꯤꯔꯦ ꯑꯁ ꯂꯞ ꯈꯨꯌꯥꯝ ꯑꯃꯅꯤ ꯄꯤꯡ ꯀꯂꯔꯒꯤ Thank you. ꯍꯥꯏꯔꯛꯑꯣ ꯍꯟꯗꯛ Thank you. ꯊꯦꯡꯀ꯭ꯌꯨ ꯀꯀꯥ Thank you, Kaka. ꯀꯀꯥꯅ ꯂꯞ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯊꯣꯏꯊꯣꯏꯒꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣ ꯑꯩ ꯅꯪꯉꯣꯟꯗ ꯎꯠꯂꯒꯅꯦ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯅꯪ ꯊꯣꯛꯈ꯭ꯔꯦ ꯇꯣ ꯀꯀꯥꯅ ꯋꯥꯎ ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯝ ꯍꯩꯌꯦ ꯊꯣꯏꯊꯣꯏꯁꯦ ꯍꯥꯏꯔꯛꯑꯦ ꯑꯃꯨꯛꯁꯨ ꯇꯧꯔꯛꯀꯦ ꯇꯧꯔꯣ ꯑꯗꯨꯒ ꯁꯦ ꯀꯩꯅꯣꯅ ꯆꯦꯆꯦ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯍꯌꯦꯡꯋꯥꯏ ꯕ꯭ꯂꯦꯁꯤꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯅꯪꯒꯤ ꯂꯤꯛ ꯐꯖꯕ ꯑꯃ ꯄꯤꯔꯅꯤ ꯅꯪꯅ ꯌꯨꯝ ꯄꯤꯕꯒꯤ ꯕꯣꯕꯣꯛꯅ ꯍꯥꯏ ꯕ꯭ꯂꯦꯁꯤꯅꯅꯦ ꯕꯣꯕꯣꯛꯇꯅꯦ ꯌꯨꯝ ꯄꯤꯕꯒꯤꯅꯦ ꯕꯣꯕꯣꯛꯁꯤꯗ ꯌꯨꯝ ꯄꯤꯕꯒꯤꯅꯦ ꯅꯪꯅ ꯍꯌꯦꯡ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯕꯣꯛꯁꯤꯅ ꯂꯤꯛ ꯐꯖꯕ ꯑꯃ ꯄꯤꯔꯅꯤꯌꯦ ꯕ꯭ꯂꯦꯁꯤꯒꯤ Thank you. ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯀꯥꯏ ꯕ꯭ꯂꯦꯁꯤ ꯍꯧꯖꯤꯛ ꯀꯣꯛ ꯐꯖꯅ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯀꯔꯤ ꯑꯦꯛꯁꯔꯁꯥꯏꯁꯅꯣ ꯑꯗꯨ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯁ ꯀꯔꯤꯅꯣ ꯑꯗꯨ ꯑꯦꯛꯁꯔꯁꯥꯏꯁ ꯈꯨꯇꯧꯗꯨꯗꯤ ꯌꯨꯡꯅꯤꯀꯣ ꯁꯦ ꯀꯩꯅꯣꯅ ꯕꯣꯕꯣꯛꯁꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯇꯨꯝꯃꯒꯦ ꯍꯥꯏꯔꯛꯑꯦ Tama. ꯕꯣꯕꯣꯛꯁꯤ ꯇꯨꯝꯃꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣ ꯍꯥꯏꯔꯣ Numaina tumbo. ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣ ꯕꯣꯕꯣꯛꯁꯤ Okhaju numaina tumare. ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦ ꯕꯣꯕꯣꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣ Pabungju numaina tumani na panda. ꯄꯥꯕꯨꯡꯁꯨ ꯃꯄꯥꯟꯗ ꯅꯨꯡꯉꯥꯏ ꯇꯨꯝꯗꯣꯏꯕ Sida. ꯑꯁꯤꯗꯩꯗ ꯄꯥꯕꯨꯡꯒꯤ ꯇꯨꯝꯐꯝ ꯁꯦꯝꯒꯅꯤꯀꯣ Siempre. Pabung lavo. ꯄꯥꯕꯨꯡꯗꯣ ꯌꯧꯔꯛꯇ꯭ꯔꯦꯅꯦ Ha? ꯇ꯭ꯔꯦꯟ ꯊꯦꯡꯉꯦꯅ yꯧꯔꯛꯇ꯭ꯔꯤꯑꯕ Friends ꯅꯪ ꯄꯥꯕꯨꯡ ꯉꯥꯏꯕꯗ ꯋꯥꯔꯕꯣ ꯁꯦ ꯀꯩꯅꯣꯅ ꯀꯀꯥ ꯄ꯭ꯔꯦꯝꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯁꯇꯣ ꯀꯔꯤ mꯃꯤꯡ ꯀꯧꯒꯦ Exercise flu. ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯑꯗꯨꯕꯣ Exercise flu. ꯈꯪꯗꯦꯗ ꯅꯪ ꯄꯉꯥꯡꯗ ꯉꯥꯡꯉꯦꯗ Exercise flu. ꯑꯦꯛꯁꯔꯁꯥꯏꯁ ꯐ꯭ꯂꯨ ꯀꯩꯅꯣ Exercise flu. Exercise is flu, I guess.
아빠한테 폰좀 빠본다. ꯄꯥꯕꯨꯡ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯂꯥꯛꯀꯅꯤꯌꯦ ꯂꯥꯛꯑꯅꯤ 암술아 하자. ꯍꯟꯖꯟ ꯍꯟꯖꯟ ꯃꯤ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯃꯤꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯉꯩꯗ ꯐꯣꯟ ꯄꯪꯇꯧ ꯇꯧꯁꯤꯜꯂꯦ ꯁꯧꯔꯛꯑꯗꯤ येलो कलर की तो मैं हाँ ꯌꯦꯂꯣ ꯀꯂꯔꯒꯤ ꯇꯣꯡꯉꯣꯏ ꯄꯤꯡ ꯀꯂꯔꯒꯤ ꯃꯦꯇ꯭ꯔꯣꯗ ꯂꯥꯛꯀꯗꯣꯏꯕ दुगमा क्या है नमवाना ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯃꯃꯥꯁꯤꯒ ꯁꯦ ꯀꯀꯥꯅ ꯀꯀꯥ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯑꯦ ꯑꯅꯧꯕ ꯃꯃꯤꯡꯅꯦ ꯀꯀꯥꯗꯁꯨ ꯇꯥꯛꯄꯤꯌꯨ ꯊꯣꯏꯊꯣꯏ ꯍꯥꯏꯔꯛꯑꯦ ꯅꯪ ꯇꯧꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯁ ꯃꯈꯜꯗꯣ ꯀꯩꯅꯣ ꯆꯦꯔꯪ ꯎꯞꯁꯟꯕ ꯌꯥꯗꯦ ꯊꯣꯏꯊꯣꯏ ꯆꯦꯔꯪ ꯎꯞꯄ ꯌꯥꯗꯦ ꯃꯥꯏꯗ ꯈꯣꯛꯇ ꯎꯞꯁꯟꯕ ꯌꯥꯗꯦ ꯆꯦꯔꯪꯗꯣ ꯂꯧꯊꯣꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯊꯣꯏꯊꯣꯏ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯊꯣꯏꯊꯣꯏ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝꯒ ꯀꯀꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯀꯥ ꯄ꯭ꯔꯦꯝꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯇꯩ ꯀꯅꯥ ꯀꯅꯥꯒ ꯁꯥꯟꯅꯗꯣꯏꯅꯣ ꯀꯀꯥꯅ ꯑꯦꯛꯁꯔꯁꯥꯏꯖꯇꯨ ꯌꯥꯝꯅ ꯅꯪꯅ ꯇꯧꯕ ꯑꯦꯛꯁꯔꯁꯥꯏꯖꯇꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯅꯤ ꯆꯦꯔꯪ ꯎꯞꯁꯟꯒꯅꯣ ꯁꯣꯔ ꯍꯣꯟꯕꯗꯅꯦ ꯐꯠꯇꯕ ꯆꯦꯔꯪ ꯎꯞꯁꯟꯕ ꯌꯥꯗꯦꯀꯣ ꯍꯦꯜꯂꯣ ꯑꯣ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯦꯗ ꯊꯣꯏꯊꯣꯏ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯌꯧꯔꯛꯇ꯭ꯔꯤ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯣ ꯄ꯭ꯔꯣꯕꯤꯟꯁꯟ ꯍꯥꯏꯔꯛꯑꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯄ꯭ꯔꯣꯕꯤꯟꯁꯟ ꯀꯀꯥ ꯄ꯭ꯔꯦꯝꯒꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏ ꯊꯣꯏꯊꯣꯏ ꯀꯀꯥ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯏꯔꯛꯂꯒꯦ ꯍꯣꯏ ꯀꯀꯥ ꯆꯥꯛ ꯊꯣꯡꯗꯣꯛꯄꯤꯔꯣ ꯍꯥꯏꯔꯣ ꯑꯁ ꯆꯤꯛꯀꯟ ꯊꯣꯡꯒꯦ ꯇꯧꯔꯤ ꯇꯥꯃꯣ ꯑꯁ ꯐꯔꯦ ꯑꯗꯨꯅ ꯐꯔꯦ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯅ ꯁꯇꯔꯗꯦ ꯍꯌꯦꯡꯁꯨ ꯁꯟꯗꯦ ꯑꯣꯏꯔꯕꯅꯤ나 ꯈꯔ ꯍꯥꯎꯅ ꯆꯥꯊꯔꯒ ꯄꯣꯊꯥꯕ ꯐꯔꯅꯤ ꯑꯍꯥꯎꯕ ꯆꯥꯕꯁꯤꯅ ꯐꯩꯌꯦꯕ ꯑꯦꯛꯁꯦꯂꯦꯟꯠ ꯏꯌꯔ ꯍꯥꯏꯀꯣ ꯍꯌꯦꯡꯗꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯅꯨꯃꯤꯠꯅꯤ ꯃꯥꯅꯦ ꯍꯌꯦꯡ ꯍꯋꯥꯏꯖꯥꯔ ꯌꯣꯟꯗꯣꯏꯅꯦ ꯍꯌꯦꯡ ꯄꯨꯡ 3ꯗ ꯍꯋꯥꯏꯖꯥꯔ ꯍꯌꯦꯡ ꯀꯥꯏꯔꯅꯤ ꯉꯁꯤ ꯐꯣꯟ ꯇꯧꯔꯛꯑꯝꯕ ꯌꯥꯎꯋꯦ ꯍꯋꯥꯏꯖꯥꯔꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇꯁꯨ ꯆꯠꯊꯣꯛꯎꯕ ꯑꯗꯒꯤ ꯑꯃꯨꯛ ꯍꯋꯥꯏꯖꯥꯔꯗꯣ ꯅꯨꯃꯤꯠ ꯁꯨꯗꯅꯗꯤ ꯑꯃꯨꯛ ꯀꯥꯏꯅꯤꯡꯗꯕꯀꯣ ꯍꯥꯏꯗꯤ ꯍꯋꯥꯏꯖꯥꯔꯗꯣ ꯑꯃꯨꯛ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔ ꯅꯨꯃꯤꯠ ꯁꯨꯗꯅ ꯀꯥꯏꯔꯒꯗꯤ ꯐꯖꯕ ꯈꯔ ꯑꯃꯨꯛ ꯋꯥꯠꯂꯝꯃꯒꯗꯤ ꯑꯃꯨꯛ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯕꯗꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯅꯨꯃꯤꯠ ꯁꯨꯔꯒ ꯀꯥꯏꯔꯒꯦꯅꯁꯨ ꯈꯜꯂꯕ ꯑꯗꯨꯒ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯂꯩꯇꯦ ꯊꯣꯏꯊꯣꯏ ꯆꯦꯔꯪꯗꯣ ꯎꯞꯁꯟꯒꯅꯣ ꯑꯩꯅ ꯄꯄꯥꯅ ꯆꯦꯔꯪ ꯎꯞꯁꯟꯒꯅꯣ ꯍꯥꯏꯔꯒ ꯂꯧꯊꯣꯛ ꯑꯝꯇ ꯂꯧꯊꯣꯛ ꯄꯄꯥꯅ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯎꯞꯄꯣꯏꯗꯧꯅꯤ ꯑꯗꯨ ꯂꯣꯛ ꯈꯨꯔꯤꯗꯨ ꯎꯔꯕ ꯆꯦꯔꯪ ꯎꯞꯄꯗꯤ ꯂꯣꯛ ꯈꯨꯕ ꯍꯦꯜꯂꯗꯧꯅꯤ ꯍꯥ ꯑꯗꯣ ꯍꯛꯊꯤ ꯈꯜꯂꯁꯨ ꯍꯛꯊꯤ ꯃꯌꯥꯝ ꯈꯜꯂꯁꯨ ꯆꯦꯔꯪ ꯎꯞꯄ ꯌꯥꯗꯦ ꯑꯁ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦꯍꯦ ꯅꯍꯥꯟꯒꯩ ꯃꯁꯛ ꯁꯨꯡ ꯎꯗꯕ ꯑꯩ ꯅꯣꯡꯃꯁꯨ ꯐꯣꯟ ꯇꯧꯔꯝꯕꯅꯦ ꯅꯪ ꯐꯣꯟꯒ ꯑꯝꯇ ꯄꯥꯏꯗꯦꯗ ꯐꯣꯟꯗꯣ
चे काका तो पर जी की फोन लाए के कमेंट लाए हेलो काका हेलो बिम 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 नती काका हायो काका बिम बिम provinciana I also eat chicken thawal today oh ngasina thawal da provincian ju chicken chai ngasidi mayam je weekend oibagi how na chathare ko oh kaka je dengu tawrure ye dengu narure ye kaka je hauji khara paraboi tawbi kamai tawba dengu na abji ju yamna kar bera tabni hai काका जी डेंगू नारो रे है जे काका जी खरा फरबम ता मुसे काका डेंगू फरबो नाबा फरबो ननाउदी कमाई तौरिगे हम नानारो कोई तोरिके चाउबुदी ननाउन हेलमदेनी दमा अमा चाउरी ददाउ हेलमदेनी मारे फरे खरा हॉस्पिटल दा पुलअप लेरुरे कइनो नै पुलअप लेरुरे जे डेंगू जे पुलअप लो नारि जिबो नंग नतोंदा नतब्रो नत्रगा सेवा तौबुगी लेरिराबा provincial hai yes it is dangerous hai dengue je yum da jo hojik yam kana tawkhale dengue je thaina na dengue je delhi khakta da mayam na dengue na abji kinara me hojik na yum da jo manipur je yam kan tawna khale natte angang yum da thanam yadraba as aduni ne angang sa leibi pharak ta abji kaka to par ji to dengue na ru re haba adu da yum da nanaw ma to le ho ya tam ni na pulak काका ने दुगा इदम चाने पुलक हॉस्पिटल ले रुरे है बा ब्लेसी पापा का नती काका तो परजिने काका होय गिदम चाने दुगा नानाव गा पुलक कइनो अदुने पटेल चेस्ता लेबदेगी सिदना हेना कीरे अदुने थाइने ताव खोय यमने लेमिने मतम दिल्ली दे किनरी जे डेंगू ने बा डेंगू याम कन नाय अदु साथीबो खोटपा ना हाइनर मिने मणिपुर दा गाते हाना खंग हाइदि कैम तौनर पोते तानर पोते बा अदु हौजिक तना मणिपुर दो ओइना हम कन्न तौरे दिल्ली दबो दिल्ली दे मणिपुर ने हेन गरबो गम तौर सिपाली मोइरांग थेम काका हयेंग गेट नंबर कयादनो हवाईजार ngaibada ware yumda mi leitaba यावगी अतई चाब यादबगी हवाईजार मरु याम मरु ओइरे हयेंग पुंग तरुक चपचाना लाकपिरो गेट नंबर 2 दो गेट नंबर 2 जिना कोई आईएनए मार्केट चंगबगी कैनो दो मेट्रो आईएनए हेड आईएनए मार्केट तारक मेट्रो स्टेशन दो अदु गेट नंबर 2 दुदा थोपिरो हयेंग सुसोय सोयदना थेंगनाजे अखोय हवाई रेडी तौर लेरबने हयेंग कायरगे ngasi फोन तौनरपजु यौरमे अदो कैनो तौबनेबा हयेंग नुमित सुदोइनी ना कोइना नुमित सुद्रिंगाय दजु काइनिंगदबगी हयेंग कायरनी अदुगा हयेंग थिंगनरजे सिपालु होइजु हयेंग लापिरो गेट नंबर 2 ने आईएनए मार्केट की मना की मेट्रो दो हाइदि दिल्ली हालोम चंगबा आईएनए रोम चंगबा लेदना मेट्रो दो अदो आईएनए चंगबदो मार्केट लोम चंगबदो गेट नंबर 2 अदु इताव चाकती चारबो कमाइन तौरगे हौजिक चाब थकपदी खरा याब्रा हक्चांगदी कितंग फगलबो डेंगू तौबजु फजन चुमदबनीने चाब थकपजु हाइदि खरा कनो तौददि मही मनाय जूस कुंबा करिगुंबा ती यामना थकनबनी तो अदुबुदी डॉक्टर ना हेना कनो तौना हायरामनी तौदा आइदि अदुमाय कनो तौ चारे चारे हायरे या आइजु ममांगदा फोन तौरमदा आई थबक चिनबै पाइखलक्तब्राना अदुमाय खनबा इना ओके नुंगाइते हौजि कै मणिपुरी जु कीरे हाइदि कैनोजे जात की अनाबजिजु अदुम यौराबनिना युम थोलकपगी प्लान लेब्रो इताव हौजिकी ओइनादि प्लान दि तौद्री अदो खंगदे तंबंगमदे मरक्ता फलौ थोलकद्रा अदो याम थुना थोलकपगी प्लान बक्ति लेते हौजिकी ओइनादि अदो अंगांग दी कैम तौदब नत्रो इतो हाइदि हॉस्पिटल दा लेबदो चाबंग थफम जु खंगमोइदोइने अंगांग मचादुगा
ꯅꯣꯡꯃ ꯃꯃꯥꯡꯒꯤ ꯑꯩꯅ ꯂꯥꯏꯚ ꯑꯃꯨꯛ ꯊꯥꯕꯗ ꯀꯩꯅꯣꯁꯨ ꯇꯣꯡꯇꯣꯡꯁꯨ ꯆꯪꯉꯝꯃꯦꯕ ꯑꯗ ꯑꯩꯅ ꯐꯣꯟ ꯄꯥꯏꯈꯠꯇꯕ ꯇꯣꯡꯇꯣꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗꯣ ꯇꯧꯗꯦ ꯅꯪꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯥꯏꯕꯗ ꯇꯣꯡꯇꯣꯡꯅꯁꯨ ꯍꯟꯗꯛꯇꯤ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕꯅ ꯍꯥꯏꯔꯛꯑꯦꯕ ꯊꯦꯡꯅꯗꯕ ꯀꯨꯏꯔꯦꯅ ꯑꯗꯨꯅꯦ ꯋꯥꯅ ꯈꯥꯡꯂꯦ ꯃꯥꯅꯦ ꯏꯇꯥꯎꯕꯤ ꯑꯁ ꯋꯥꯔꯝꯗꯣꯏꯅꯤ ꯃꯤꯒ ꯂꯩꯇ꯭ꯔꯦꯀꯣ ꯃꯤ ꯂꯩꯇꯕꯁꯦ ꯁꯨꯝ ꯀꯥꯟꯗꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯊꯕꯛ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗꯣ ꯐꯔꯛ ꯇꯥꯕꯅꯤꯅ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯨꯝꯗ ꯀꯣꯐꯤꯟ ꯇꯧ ꯂꯩꯕꯗꯣ ꯃꯥꯅꯦ ꯀꯟꯐꯥꯏꯟ ꯇꯧ ꯂꯩꯕꯗꯣ ꯍꯥꯏꯕ ꯃꯥꯅꯦ ꯍꯥꯏꯗꯤ ꯔꯨꯝ ꯃꯅꯨꯡꯗꯨꯗ ꯑꯗꯨꯝ ꯇꯥꯁꯜ ꯂꯩꯔꯕꯅꯤꯅ ꯑꯉꯥꯡ ꯌꯥꯎꯕꯅꯤ나 ꯑꯩ ꯄꯥꯕꯨꯡ ꯌꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯌꯧꯔꯛꯑꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯅꯗ꯭ꯔꯦ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯚꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯌꯧꯔꯛꯑꯦ ꯑꯗꯨꯗꯨꯅ ꯒꯦꯁ ꯌꯧꯔꯛꯑꯕꯅꯤꯅ ꯍꯌꯦꯡꯗꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯀꯩꯒꯨꯝꯕ ꯍꯌꯦꯡ ꯐꯔꯛ ꯇꯥꯔꯒꯁꯨ ꯅꯦꯛꯁ ꯋꯤꯛꯀꯤ ꯁꯇꯔꯗꯦ ꯁꯟꯗꯦꯗ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯖꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯕꯥꯏ